Ngasi ayuk pung rom taba aduwaida 5/9 GR Nambol Police Station SSB amadi Bishnupur District Police Commando ki team amana Aigejang Village Amasung Irengbam Anigi Marak thiba humbagi thabak chathabada masing Yamlaba Khutlai kaya phagatpa ngamle hairi Police tagi phangba paumagi matungina Phagalaba Khutlai sing adudi carbine nongmai amma carbine nongmai gi ahangba magazine ama pistol ani amasung ahangba magazine ahum revolver pistol ama flare pistol ama kg amaga gram chambari rom lumba ID ama 21 mm high explosive mortar shell ahum 51 mm high explosive mortar shell ama 2-inch smoke cell ani 2-inch mortar ilu ammunition ama detonator yaudaba high explosive hand grenade mari plastic explosive krike IED ama 7.65 mm gi kapa yariba maru yankhai ka manga USA carbine gi kapa yariba maru yankhai ga ni thoi ballistic cartridge manga IED gi remote control ama IED fuse taraga taruk heavy morse ki amaga loinana 3.5 mm gi IED plug Motorola walkie-talkie set ani icom walkie-talkie ama AK-47 gi ahangba magazine ani USA carbine charge nipan high explosive detonator kungamari 7.62 ammunition charger taragani thoi 303 charger manga ring yauba tube launcher ani 36 high explosive hand grenade liver ama helmet ahum plate yaudaba bulletproof jacket ahum cleaning rod taret amadi 2-inch empty smoke cell ahum ni hairi Phagalaba polam sing adu makhataba logi oi bathabak pai khanaba Nambol Police Station da sinakhra haina su pausna makhatari